US ta tasengna power lairamlabadi lan asi mai paklamgadabani maithiragani kibadagi wari sanasi hairakpani US ta tasengna power lairamlabadi lan asi mai paklamgadabani songnariba lan asi maithiragani kibadagi wari sananaba hairakpani haina Iran ge maikaidagi pongtakna phongdokre panba yabadi America ge President Donald Trump na Iran ga songnariba lan asi wari sanaduna ceasefire tawgani haina phongdokkiba wafam adubu karemnaraduna Iran ge military IRGC gi spokesperson Lieutenant Colonel Ibrahim Zulfagari na lan loisinabagi matangda Iran na US ka wari sanakiba leite US mathanta wari sanabu oiramgani haina phongdokibani US na malem ge lebak singda super power oirba lebak amani haina laudun lakibadu ngasidi America gi tasengbu saktam malem ge miyamna khangma ngamle karigumba America na asengbu super power oiba lebak ama oiramlabadi soknariba lanasi nahana Iran bu maithiba piba ngamlamgadabani lanasi maithiragani haina khanglakpadagi Iran ga wari saduna lan loisilagani haina lana US na sandorakpani adubo Iran ge maikaidagi lan loisinabagi matangda America ge wari sanakiba leite haina malem gi mitmangda Iran na America bu chauna nokna biduna karem kathaina khre